अहानबदा मरुइबा पाउखरा मैम थमजगे थजनोइबा पाउखरा मैम तेंतक तेंतक थमजगे ngasi New Delhi da maitai naga amadi kuki wari sanabada maitai pangal MLA mata saruk yanaba hayakri bisikari karamba aron ba agenda laibano haipu wafam amukok na hanglakli hari ngasi social media sina su viral oirakli ba thadorakli ba video footage samada Kuki Nupi Singna security force sing tantoki ba sakta mama viral oikiba thajanaga oiraba pawman hariba thagdu wasing si jeribamgi SP order matungina Ahmedabad school da CRPF deployment taunaba haibadigi Jeri Tamenglong Phairzol district nupi singna security force sing si lainanaba mafam singdudagi tanthokibagi thagdo amani hari makha taba maroibi ipaw singmeng ngaminasi makha satrakpon social media site odiba Facebook da Licypriya Kangujam na phungdoki wafum khara relief camp da leiriba angang sing lairaba maruoina conflict victims poor children's Travel Singi Lemna Mahid Tambaya Manipur gi Ahanba fully free residential private international school ama sabagi plan tawri kanagumba puksel saw family na land donate tawbining bu leiraga su haibiro Odisha dadi land donor thopirakli adubu Manipur dadi saningi le laitabagi problem oide bo wapam phongdorakli Nasinumida weram phone ki ba tungan ba Manipuri si phone sing ama sum thoki ba thawdo wathok sing dagi maroi bi I paw sing myam da thamjari ahanbada Minister Haikam Dingo Union Minister Zen Sauduri go unaduna sakho thorangi maramda wari sanakre Social Welfare and Labor Minister Haikam Dingo na ngarang Delhi the Union Minister of State for Scheme Development Entrepreneurship Zen Sauduri go unaduna state asigi sakho thorangi matang da khan unakre hari Urabadu the minister has dingo ki mekedi asama kudol potam ki bagaloina skill development program kya lengana pekhalak liba asida center lenga ki mekedi ki ahen mamating pibina ba union minister ki puning singki loina state lenga skill development program apung phana paikhat bagaloina lamdam masida thok liba irang na maram oiraga lanjena raktuna lairiba internally displaced persons sing amadi unemployed youth singda ahen mamiyeng thamduna Tabak pekhatli haibu wafam sing tamki loina hiramasi gi matang union minister gi mekedi gi su relief camp sing sangja phamlo duna lairiba mioi sing sigi laitaba punsi ama de lehanna ba pangbia ba mating su haijaki haidi minister hais dingo na thamki bu wafam sing union minister na pungning sang na taba loina ma ki mekedi gi mati center lenga ki mekedi gi Manipur pangbia ba mating pigani haibi gi thajaba su pirakhi haidi atopa pawmana Mitai yumthong khudingda mera thabung thanil numita apopal ulen katpiu mitai maru mitai irukpu hindu lining namduna satlandringai gi mamang de lebak ningthau gi thakta sei khudingi leptana pangthok naramba mera noma panwigi imalai marel sidabi amadi lining thau sana mahida singbi sengba haijaduna mera gi thabung thanil numita tengbang ba madi malem taibang pan babu sembi riba thakta kana leitraba madom oiba Poklen pokpa satlen satpa ipuroi pok apokpada luklen katsaduna tengbang bamadi malem taibang pan bagi yefana bagi namak thawni jaramba du matamgi awon manong le nungsit ki irol nung sahi sahumlo lupluraba matungda English singa maga samapan gani fuga mangada lining hal nauria follow fundrai gi wakal potmit makhada mitei lewakta pokrambam sursan Pukrambam ibom samadi takilambam bokul ahal ahumna lusingduna mitei marup lingkhatuna mera nong mapan badigi seng haiduna thabung thanil numita apokpa doblen kasaduna mitei lebaki tuan ba maphamda hong duna thoram pangthok saduna lakli haina mitei marup mitei lebak Manipur mayai loisang wangkhai Thawal Kongi Secretary General Angomsa Sheram Gojendra mitei na press tholakpa sirolaman haidi Atoba Palman NOC Pithoki bi yaning de zo Jeliangrong United Front ZUF ki media sil thadorapa sirolamada Jeliangrong Naga ki lamda NSN IM na hauki pasai asigi August tang 19 IM ki Lieutenant Generals BS Atem GS Deputy Atokelon Sarna IM ki Jeliangrong da Nehemai Panmai da Jeliangrong Naga ki lam village da Wildlife Sanctuary semganaba Jeliangrong community ki ayab yaudana Wildlife Sanctuary semada NOCP ri hairibasi angpui haina phongdorakli atopa pawmana
असी बक्सांग ओइना फंखिबा जॉनसन अमदि तमथिना फुरकपदगी लेखतनरिबा रोशन की जीएसीना वकत मिफम सतखरि ngarang thawai yaudrba haksang oina phangkiba laifum khunong mamang leikai digi laisram johnson amadi sakangdaba singna tamthina phurakpadagi hospital la layeng liba laifum khunong maning leikai digi alarm rosan gi matangda ngasi JAC ama semdana wakat mifam ama satakhri wakat mifam adu JAC against the brutal killing of L Johnson and torture of alarm rosan and naroibam baruna sillaga sangakpham bazar satakibani laifam khunau gi ima ibel amati naha ahal kyana saruk yaduna satakiba wakat mi pamaduda asuma oil fangan biu thaudo osigi thaudang lengang na pugoda bane madi mihat pa putho u haina thaba placard kya sejanaki wakat mi pamaduga madi lendana JAC ki convener mangbizam bimol na permission da hai laisram johnson mihat amadi alarm rosan amasu makhoi ani ga satminakiba laifam khunau maning leikai digi nauroibam barun sakangnabasinna furakpagi mayukta ngasi laifam khunau community hall da miyamgi mifam mapang thoklaba matung JAC semna tungan tungan warep mangaloki warep sing adugi manungna thaudo aduga mari lainana chief minister da memorandum ama pisinba thaudo asu da chenari ba miyoi sing atubu matamna puthoktuna matik saba sairak pina ba taksinba mihat pasing puthoktri ba phawba johnson ki thawai yaudra ba haksang lawdaba amadi hauji hauji sijagi ICU da laikatnari ba alarm rosan ki layeng bara sang masantam kunima lengang na puthokpagi wafum yauri atopa paw madana matam kharagi matungna manipur dagi ngami sing mutkhiba yana laide amufa manipur sing ngami lising kya na ngagi puthok puthok saduna ngagi chinjak mi pal tang na state am ohena na ba hona ba galoina na ngagi puthok ta mi pal tang da hingna ba hona jariba lamdama mani adu khanghaudana hawkiba sai english ngani ga kun go homdagi me ahumdagi hawrakiba la na maram oidun asobu sething ama ohele haina all manipur united fish farmer association amufagi president mayengbam bimol sana press thadorakpa sirol amana haidi sirol aduna makhata na hairibadi corona gi saithing matam sana otluraba matungna khajiktang sor hundokpa yaradra haina asa tawruraga khanghaudana lan tholakpadigi khamtheng am ohare laumi singna phaugi pothokta mipal tangna hingbanina lanpham kya ta leiba laumi singda sokan manatana ka hena sokon badingamdi sengi mamal hainingai leitana wangkhalakpadagi sana basinjakta mipum kudimak hainingai leitana ohale ngagi pothokta di mamal hengatpagi mahutta paukthoktuna mamal hanthanbadagi yonma ngamnadana leiri asumna matam kharagi matungdari manipurigi ngami singmut khibiyan leiri asumna asukuina waraglaba ngami singi damakta khanthabiraga lengakna mahoksa gumna kumsi sahigisu ngagi mela ama sinbiduna ngami singbu puning thawatpiu loinana langi awabu mayuknariba miyam amadi miyambu lamjing lamtakpiriba lamdam asigi yaifana bu hotnariba lupsingnasu munna khanthabiraga mateng pangbiu haina punamaki maphamda haijari hairi makasa tharakpana paujal pausidana sumna phongdi junior doctor sing yaudana hospital ama mai pakna salaiba ngamloi Dr. Lenin junior doctor sing asi hospital singi yangren saru amani makhoi yaudana hospital ama mai pakna salaiba ngamloi haina rims ki psychiatric department ki professor Dr. RK Lenin na phungtokri wapam sing asi Indians Medical Association junior doctors network na India pumbada sathariba agitation ki saruk am oina residents doctors associations RDA na sinduna rims satakiba sit and protest saruk yaradun Dr. RK Lenin na phungtokibani Kolkata gi Arjikar hospital da PG tamliba doctor ama bu rep taraba matung tamthina hatkibagi mayokta Indians Medical Association Junior Doctors Network na lebak sin batung sangsilakliba sara hienbagi khongjang adu sokoladuna Professor Dr. RK Lenin na makhatan hai Junior Doctor singbu harassment pi batanatana hatokpi ba haibasi doctor singna khak yaba hambai thaudo asi justice pi bada thengthariba asi miyoibagi chatnalo chanati masina tungna khudong thiba thaudok sing tholakpa yabagi kiningai oigani Indian Medical Association Manipur na hiramasigi matana justice phangna ba honari basida sawali amadi lebak miyam nasu doctor sing sogat pi yohain apple tokhi ngasigi khongjang adu da rims ki doctor sing medicals mahiroi sing amadi faculty members sing na saruk yaduna healthcare sector da thabak tawriba sing gi mathakta satakhiba crime sing da siena ba miyoi sing gi mathakta sab sab ain gi oiba thabak lokhatuna asumba oil ama pi na basu dabi tokhi atopa pawmana Meitai bu schedule trap list salana na bukan yengsili suwar oram
Maitaibu Stool Trap List the Sandanaba Wapam Yingshili Hana Ministry of Tribal Affairs ki Zual Omarna Pakum Pirakre. Maitaibu Stool Trap List the Salhalu Hana Union Ministry of State for Social Justice and Empowerment Ramdas B. Athawale na Ihiba Shitiki Pakum the Minister Zual Oramna Pakuma Sipi Hibinahadi. Say Kyagi Mamang ki Manipur gi Makai Kyadi ki Maitai Mitaibu Shidul Trap List Salhalu Haiduna Laudunu Laki Vatuki Matanga Republican Party of India Athawali ki National Secretary Maheshwar Thanauzam na Puna Lamai Samagi Matatu Ogadaba Memorandum Ama Party Asigi Nation President Oriba Minister of State Ramdas Athawali the Pishin Kibegi Makasa Tarapoina Minister Ramdas the Minister da Amuka Loinana Chiti Takibini Siti Eduki Pakumoina Union Minister Zual Oramna Manipur Kundari Maiti Community Bu Est the list Salanaba Wapam Yang Silihana Fondo Kibini Makasa Tarapoina to Papa Omna Wall Food Day na Lakpad Sinjak the Mipal Tang the Bakunaya Magi Pidep Laurasi Kafa Hayang October Taraga Taruk Asi World Food Day Numidasi Malem Sin Matuna Pangtuknari Kumsi Sahigi Timdi Right to Food for a Better Life and a Better Future ni Numidasi Nalakpada Kanglipak Progressive Farmers Association Kapfagi Makedi gi Malem gi Miam gi Watli Sinjak Singasi Mapungpana Putopungamba Oirasan Haina Association Asigi President Siam Kuman gi Makedi gi Pauzal Pirakli Kaphana Thadorak Pasirolaman Hai Right to Food Highway UN Food and Agriculture Organization October 16, 1945 that lemna kibanumini. Namida Sigi Mapung Panamdi, Malem the Lady Mipung Kudimak Masal Suna Yabuchinza Mapung Pan, Pizaduna, Masamo Pabanga Sigemati, Tungi Kunayam Hena Bigitamani. Mio even hing but Amhausa Lady and Bina Piviramba Ising Nungshit Kimatang the Chinja Highway, quiet Gimaru Chinjamani. Right to food hives human fundamental right amani. Right the Sipangdana, Malemgi, Mioyama, Saram Sadanaduna Tungi, Asakangdana Udana lady. World Food Day si Manipur Yuena Yangmat Yamna Marway, Maramdi, Manipur India Uninda Pundringai, Equi Ishana Putoksaba, Putoksa Tokna Sinjak the Mipal Tang than Ladami, Sinjak the Mipal Tang, the Bukunayama Hivesi, Masamarum Dom Lepsabangamba, Mating Matana Lebu Kunai with Avani. Adubu Manipur Indian Union da Punkraba Matung da Aikoigi economy si Mapalewak to Sinjak the Madi Noma the Sangraba Yadraba Posi Levida Loina Loina Tatokre. Housing Manipur Narco Terrorisna, Mr. Miam the Landarak Pasina Ohelagliba Sarang Naba Tangdu Laitadaba Matamasid Amuhana significant way. Kumsi Sahigi Timasi Manipur Miam the Sapsana Pangmangam Libra Habis Asobuangamani. Manipur gi present crisis asina Hauki Pasay English Singaniga Kungo Homdoi Ingda Agri and Allied Sector Kakta de Lupa Kuror sa Homlo Mangta Krehaina Kapayaw na Lomi Lupsingna Survey Tawuda Pangna Kramani. Maramaduna World Food Day na Lakpada Equikuding Sunoma Gihainavi Tamduna Shinjaki Awar Paleheloshi Hairin Su Paus the Makatana Fondorakli. Ado Haojik2 na di Miam Paus Matasa Lusinjarage Masumyam Puna na Wabdit na Minasi.